Mayam pumnamakpu anova video update amada amukka hanna taramna ukcheri. Handaki sahi 2022 gi March thagin taring mapanda India gi maikaidagi nuclear warhead carry tawbagi capacity lairaba Bramos cruise missile ama soibadagi Pakistan gi territory manungda kapsinkiba. Hairiba thawdogasina maram oiduna India hairiba country asida nuclear weapon gi oiba safety asigi matangda specific concern oiba yaba karigumba hiram amata leite haiduna IAEA gi maitaidagi fongdorakre. Hairiba wafam asi handak Egypta pangthokhiba COP27 gi mifam maduda International Atomic Energy Agency gi Director General oiriba Rafael Mariano Grossina fongdokhibani. Thokiba thawdog adu IAEA gi maikaidagi karigumba risks amata lay haiduna lawkhide maram asina India government gi maikaidagi hiram masida masigidamakta wari watai sanabasu leite haina mahangna thamki. Thawdog aduda kapsinkhiba Bramos missile aduda karigumba weapon amata carry tawkhide maram asina explosion amata thokhide amasung asok apan amata laikide. Thawdog asigi matangda inquiry chatharaba matungda Indian Air Force ki officer ahumsu makogi thabaktagi terminate tawkhibasu laikrabani. Malem asigi mafam khudingmakta lairiba issue amasung thokriba thawdog khudingna asi IAEA gi maikaidagi yamna kupsinna yengsinduna naineri haina fongdokki. Adubu India gi oina thokiba thawdog aduda India hairiba country asigi lairiba nuclear material amasung nuclear weapon asigi safety gi matangda karigumba wahang amata masiga mari lainana fongdoknaba leite. Mahangna makhatana lagadauriba matam asida India hairiba country asi nuclear gi energy asibu expand tawrakpa anauba technology kayasing sijinnaduna nuclear energy asibu hena puthorakpagi mami edu mahangna uba fangi haina fongdokli. Hauji fawbagi oinadi India gi lairiba nuclear industry asi mayamna panaramba chang adu yauna saukhatpa ngamdri haiduna Grossina fongdokli. Video sigi oinadi mata asidu losinjarage anauba video update amada mukka hanna thengnarasi.